Manipur ki Security Advisor Kulidiep Singh fam lautho'u haiduna Khwaramban kaithel manga ki kaithel fambi singna rally chatkhrai lamdam asida nomakangdana state force amadi khulngakpa sing sizilakpana maram oiraga koisaw narba kaithel fambi sing aduna Khwaramban kaithel da pullaba matung BT road lomda khongchet amalaki khongchet adu state police amadi RAF ki personnel singna thingna bohonabada kaithel fambi sing aduna namkhaiduna Kangla Western Gate lomda laklaga Rajbhavan mamang yoksilaki mafam aduda security force singna tear gas kaya kaptuna tankhai na bohonabada tankhai bangam khidei kaithel fambi sing aduna makhata na Rajbhavan Gate mamangda security advisor unaduna haiduna famjinduna leikhi tungda Imphal West KSP Sivakanta na kaithel manga ki mihut tarani thoina saba team ama security advisor Kulidiep Singh unana bapukhi security advisor Kulidiep Singh unadringai mangoinana kaithel fambi TH Rani na Paumi Singh da kaithel fambi Singh na hanana Manipur gi governor chief minister central government ki home Minister Amit Shah na chingba kaya da hana memorandum kaya pisilkiba laikre adu bukari amata kanabadi puraktri Manipur gi maramda amata khangdaba Kulidiep Singh na mathau karamna security advisor oiribano haiba wahang hangatli Kaithen mangagi oina apun bani akhoi ngasi changjan jarai basi akhoi hujik silamdam sida thama apal henjale ko lebaki misi mina thoi bi irang che masi Amit Shah masada adai loimbak Central ki oiba kambu khudimana lusungba khudimana Prime Minister Amit Shah loi khanga bane ba akhoi Manipur da landar ise su tawna ba kambu na kapak padi dum jaba ado tawnari ba moina thingbadi na taba maitai masa mayam se loi hat pa yengi bra ba india ko mina kumai oine yeng le bise akhoi asuki matik thamoi sona nuaite Manipur gi akhoi gi CM na paibam thokpa akhoi unified command che akhoi Manipur gi history su khangda ba lamma matigi lakko mina pai bise akhoi pahan ningre ma mathawum ta tawtre ado khudakta athuba matamda unified command che state gi CM da sinabiyo aduga Central Force Manipur da Central Force lising marphu ena pusalakre moi se kari tawrige ba Manipur da moi amam na kuki mam banabadi yaba pone ba moi kari tawrige sine khoni am kana ngi se aduna maram chadana lamdam sigi ba sa ba ting na bi tang ta moi thakpati kana de aduna Central Force de halan bigra khudak ta halan bigra aduga ko state force ko ina thengnan biro